A very good morning. New TV gi news analysis puming tabiru pno ko han bamakta da nolokna krumjari. Khoi ngasigi tongan ba Imphal da pong ba pauchi singi marui ba headline sing kana nina bada khoi studio da lengsin biduna leibiri basi khoi oja BROZENDRA NINGOMBA senior journalist han bamakta da oja bataran mokchari. Thagachari oja isagi achin ba matam khara khajiktan kaithok biduna sigumba khoi tongan ba pauchi singi marui ba headline sing kana nina basi da studio lengthok pirakpagi da makta Zakwigi Kanani never see how Drangaki Mao in Nangasigi in Palpong Pauche, Sigi Maroi, headline sing a Siamtang, Patoktunamiam, the Tamjabaki Kudong Java, Dong Tang Pijage, Sanga Express, the Fazin Kibanaga Micham Taruk Tamtina Hatlakpa Tigat Naba and I the Sinacre Shiem. In Fal Manungi kilometer Chamaga Nipugataret Sangba rigid payment Sen Tadarak Tabana Tabak Tab Tagadori. Huyan Lan Powder. Minister MLA Shumara Labor Singdi Logi Cherak Pangani, CM Matup Kakpagi Tawong Matup Kakpagi Tawong Kangduna Labor Ngamloy, Lo Sidiko. Manipurgi na Kamdauba, Manipurgi di Lanjena Rakliba Lishing Manipur the Gilanjena Rakliba Lishing Taret Yauna refusee, Lishing Nifuki the Mak Mizoram the Ching Wanabat Lupa Karor, Tara Piragani. Logi Mathakta Kanasulate Maralbur Lairam Lavadi, Minister Su, Oceanu MLO Su, Oceanu, Jerak Pangani Kemcha, Mikaponba, Pamdaba, Indiana, Manipurgi Waroshin Pigadabani, Amuko, Tamtina Hato Pikrabanagamicham Taruki Mapam the Mirakatuna Awaba Pondokre. Manipurda Tunglakiba Cobra Commando Singi Training Loibaga Paksana Operation Jatagadauri, MLA Minister Oirabasu Lairabadi, Jerak Fangani, CM. Naga taruk mihat pu yaning daba fungdoktuna mairakat kre luchingba mana justice kidamak lepangamdrabadi mara moral ground of thadokpham thoi hari basing asik ngasigi Imphal da phongba pauche singi maroi ba headline ngaktani ojama khacha thaja boina ngasigi tongan pauche singda pauche singi khoi headline oina khudingmak te yauri si khoi minister MLA Shumara Labor singi logi cherak fangani Haidana Duga Kuyoja Kemchana Fongdok Pidagli, Matup Kapagi Tawong, Kangduna Labangam Loy Haidana, Ozalo City Corner of Fongdok Pidagli, Ozakugi Handaki Naga Taruksi Akwe Howdagi Tang Taraga Hundo, the Gimiam, Tazanabasi, Dumak Makuisi, Hingham Laroi Habagi Budi, Tazanabadi, Dumak Laire, Dumaku, United Naga Council, the NPO. Hariba Kogi Nagagi Civil Society Organization Singna Kogi Tongan ba Kogi Nagaland CM Aduga Meghalaya CM Moino Kogi Amit Sada Honorable Home Minister Amit Sada Makoi Hariba Naga Taruksi Tador Nagnaba Kuki Makoi Taramari Tadoko Haiba Sigi political pressure Labagi Manba Mawong Sida Hariba United Naga Council Namakoi Tara Mari si hek Tadok Paga Nongan Bagamakoi Asiba Haksang Pangle Hai. Hari Sisu Mihat Sisu a documentic yam the documentic barbaric ba heinous crime ni Mibu Matup ka aga makoka mashaga tongan taba ngarang khoi dumak social media ta sudum uze postmortem gi laiba phibam doza documentic yeng bada nungaite. Hari basi makhoi gi nagagi Hai tare khoi jelarong group tagi amung thamak pagi matung inna masida chenari ba hai ba khoi gi nemcha kipgen gi magi husband makhoi gi kadar na tawbani na nemcha kipgen si phabiro hai basu hai ri ko masida su dum hai ri basi MLA minister oisanu chenaram lagadi masi chapcha ba cherak phangani haidana Kogi Oja Kemchana su Pongdok Pirakli aduga Kogi Ozalo City Corner su Pongdok Pirakli Hai Basigi Matang Sida United Naga Council na Makoi Taramari Thadora Pasi Jelarongi Group C Makoina Karama Miying the Ying Ibno Hai Basim Zoza Koi Ying Bayai Nakalamarom da Amu Tamlaiba statement sing si Oza Tigat Le Hairaga su Tasengna Kangpok pi habse kanagi makhada lairi no habse deputy CM nepcha ke gengi magi location neba
हाइरिबसी मागी नुपागी कादरगी मखादा लैबा कादरसिंगना तौरे हाबसे खंगना खंगना हजिक होय एविडेंस अदु लैते हाबगी अखोय मदु चपचाना थबकपदी लौखटपा ngamdri अदुमकपु मसी चैराकसी पीगनी हायरबनिना ओजा थमीबा स्टेटमेंट सी थबक ओइना ओंथोकपिरकनी हाबगी थाजबसी लैब्रा कमाइन तौजागी ओइबा पॉइंट ऑफ व्यू तंग थंबियोजा हिया लेमा वाफम से यामना लुबो वाफम नि हाइतारे हजिक अखोकी मियाम की तोन कन सेक्शन सिंगना अखोकी यामना अकन ब डिमांड मयाम तवे हाइब डिमांड सी केनो ख्वाइदगी समना हाइरबदा justice phangalo haibane haidi makhoi taruk to makhoi yamna sathina tamthiba mongda hat khibani aduki maduki khud hat to haidigi akhoi malem sigi leiriba terrorist na akhoi terrorism gi khwai tamthiba terrorism gi thawung jingdagi maduna khwai hen tamthiba oinbani habse akhoi loina ma andum khangnar wakhum oire aduna hojik magi amasu makhoi taruk lekhidaba amasu makhoi imung manung aduga loinana makhoi akhoi miam puram se haitare ne subnagi imung khara khaktuda natana adaki makhoi community khak natana akhoi manipur ki miam puram se haitare akhoi da to bibiri ba asimba aran ba se masigi justice phangalo haiba wafam sine ba lai se aduna hojik si ngarang su akhoi ki honorable chief minister mahak amasu maki council of ministers da makhoi keno mari yauraga aduga deputy chief minister hojiki ngasai ki akhoi yamna controversial oi khalliba amasu mak maming se yamna toina pallaga hoji ma phau na hoji hariba adumba deputy chief minister oiba nemsak kim ken hairi sistema ti yaukre dana ma ti adum imphal da lapang bagi mapangal si mangona sungai leitre maril jil lek do usmandre maram ti maki makhoi ki maral se hana dagi hauna mapot sum nomo gi phagal lai haitare aduna adumba kano duna adumba guilty complex ma duna guilty feelings mayam duna maram oiraga imphal da timako ma se amon la pungam ni thajar haitare ana hojik si leiribsi aduni miyam gi demand punamuk se mai kai khodimak tagine laibse aduna ngarang mut su akhoi keno tokre candle light vigil mafam ke ad pangthokre paksan pangthokre mai tei na pangthokle naga akhoi community na se pangthokle delhi de se pangthokre ngarang su keno to akhoi keno da tribal akhoi ke sigi market ki adu de se pangthokle ada hojik mayam punam na haina ripsi as kenojini aduneba justice pangan ba haibse ista sigi thodok tu da khwaidagi maru oin chennai hena hoji maya ponmana hairse masagi KNP haib kampusine KNP hairse kanano kuki national front presidential haib group se masigi kenoji karhen chairman haitare chairman se akhoi thang boy kip gen haib nupa se ma se akhoi nemsak kip nupa ne mane aduna hojik khwaidi ngaklipsi khoigi hialema asingba mis keno amana nupa amana khutsu khulai pai raga adaki maki akhoi ki gang terrorist group ama likhalle hairba terrorist groups na akhoi ki marali chidaba misam mayam ama khutsu khulai se kai pai chidaba khunja sing kari sing phar hatpa kidnap toba adaki torture toba ot panai ba sing ba mayam gi thabak sing se masing khangna adum satharak labni haitare haukiba masahi kaya sing manung da makhoina tawram ga da thabuk mayam do mi hap mi pun mayam do adum akhoi adum bham samanga mi haitare aduna asumaina yam sangna satharak lakpa adumba terrorist ki organization amagi chairman oiba nupa amagi nupi aduna akhoi gi India ki constitution ki makhada set up to government amagi aduna government amagi keno dia akhoi deputy chief minister haina yamna chawba phamma mauna thindok laga paihal laga Indian constitution ngakani haina magi wasak lobodaga hairibni aron athup ngakani office ki oiba kani ki oiba haina adu makhoi wasak loraga aduna law ngakani Indian constitution ge keno da adu ngakani haidana leiriba adumba nupi ama haitare ne adumba deputy chief minister ki post pai ba nupi amagi nupadana most brutal barbaric cruel adumba na khoi ki terrorist ama oiriba haitare leader ama oiriba
ada kaya gi mate contrast sat khram no haibani do Mani. si wafam station ada amana satiba illegal oi bangak tane ba hairi ba sing si hairi ba KNP hairi si makhoi suspension of operation gi kan to the pep sign to na to the yawi hairi su tripartite khoi sign to the yawi hairi ga su madsigi group sina tawriba asumba terrorist gi oi ba thabuk mayam sidi government of India na yabra haba Yes. Mungkin yabra, government of Manipur ni yabra. Adagi hari ba kuju klai thanaroi kud thanaroi hari na aku ki kan tahu di ni hari India ki security force paling lagi ba. Mui mayam sini kan itu kang dabra udabra. Ada makui di kan ada yenga tu mina lagi dira ba. Asmana illegal oiba, adagi unlawful oiba, adagi kuadagi inhuman oiba. Terrorist ki thabak mayam tawtana maral le jidaba misam mayam am phadna adigi matop kaktana hat laga tawriba asima organization namagi adumba leader gi nupi duna som the constitution pi ba keno mayam ama akhoi provision mayam ngak tuna akhoi satkani India ki national akhoi gi integrity ngakani unity ngakani adu tawgani ada tawgani official secrets mayam ngakani ka kaina tawre harga aduma phamma kol ga thabak tawi hairse masi kwagi keno na nokning bo pot ama oire haitare yam sapina contradictory oiba pura ona taina bani haitare mapur oibna the criminal terrorist aduga mai pina constitution gang kani haije sibu oibia bo wala sini adiya hojiksi HEEYAI LEIMA akhoi na masim so adum yimbu yarim ko hojik ke NP hariba organization terrorist organization se kamdona link khala khibino habida akhoi habitang yimbu yai hojik manipur de smile tawri ni akhoi ki sigi kuki gi keno leiriba terrorist organization mayam na de militant hairise hariba organization sing si khulai pa ba arm group sing si kamai tona link khala no habida magi political advantage gi damta amasung magi political keno da akhoi electioneering da haitare ne electioneering da election campaign da mateng pang na bidamta adumai tawna magi group macam link khala ki ba adum bana ayam bane ba surasanpur do oigira kangpopi do oigira aduna hojik se aikuna loina adum yem bai political leader khuri maki magi keno da akhoi khulai pa group amam loi lei haitare adi hojik se kangpopi da atopa group amam su lei ribani nasagi keno gi kari ba akhoi gi MLA ma nupi ama lebedo kari hangsing habra Yes. ada magi su group amam lei ribani kari no KRA hybrid kari no ma adu suneba yengo ba ada MLA amam gi magi group amam loin leina re ba asmai ton surasanpur de leiri ne mamang dal ramba minister oramba MLA oramba gisu magi su group adum lei hai sing je paite oikera kuki oikera jau oikera ada makhoi se loin lei hai tare adik som de su adum kampopi de leiri ne asmai tawre har ga ngasai ki ne pi de su link khalaki ba adum organization amane ba adum nem sakki gens na vote le pamatam ta mana makhoi sin mateng se chauna pangi har ga ma vote kar ki bi wari hojipok ta ngasi bok ta adum makhoi on record newspaper sing da kari sing da media report sing da loina bang adum lei graba pot amane ba matam da adum ma se finance to da yauri ne ba aduna asumba terrorist organization ma arm organization ma madu kan to no set up to no khona bada financing to bada funding to bada madu nem sakim gin yauri li ne ba adu hojik se aduma to re makhoi matai manau ni ko matai manau hasti yuma mat punna le mina duni phamung da tumin duni kan da ikai hangoi da haira bada aduna magi nupa na tawriba magi nupagi magi activities punamukse nupi dun adum khambam tho eba aduga magi adumba magi nupa dun lead tawriba adumba terrorist organization dun tawriba thabak khudimukse nemsa kimken su ma khangloi de manam leite nahan gi naga taruk akhoi gi keno tiki leilon wifi tiki phakre habse me tong du jida haribsi akhoi loina mal punam loin khnar wani masida akhoi tiki hen khangam dur sin kanano habda ngasai gi thangbo ki gen hai dune age nemsa ki gen moi ani sine moi tiki hen khangbo kana len mo de ba somda akhoi gi honorable chief minister ade honorable home minister amsung ate MLA sing kari sing mayam di kharabu khang da ya ya ba ado hoi adumak ta da hauchik aikhoina khaliba paribadi honorable chief minister su honorable home minister su kai do bi khangloi dori no makhoi se kanu ki KNP gi mukhta leikre makhoi phajal leikre ha phong na haiba yada bagi ko akhoi ki hekta phong na hekta haiduk na ba yada bagi pot amada adai da khara adum khumbani lot pani haina akhoi di khalle ba adu aseng ba factual kanu do di event di development sing to loina ma adum khangam ga ne ba lenam ga ne ba hairi ba wafam simak akhoi
security force สิ่งที่ล้วนมันเล่นกันเนี่ยข้างกันเนี่ยaduna ngasagi makhoi operation tori search operation rescue operation thiri chali coming operation tori ka kan to buduna aduna akhoi kano da miam da I watch to na bi thabak thorang amani haibtare aduna adu koi bot sai numit kuni pani akhoi metrom do dikin kan bo ji 28 days suba da phangi se mani adune ba adudai du da operation sa thab mutam da phangde hairaga aduga kano ki akhoi kuki tara mari se hingna phajana tek ta kai na sina bi khram tung 24 hours ke manungda security personnel chamri ga yang khai ni chamri yang khai sa manipur police ne siat pek ne bsf ne adi assam rifles ne aduga sniffer dog me mo ge yauraga thi ga kai na hai 24 hours manung phangi kai yam nongning mo wane ba se aduga phangi du kamai na phangbono ha chu atoi details ka imta selite hai de lening du phumambra kadai de thanamano yum ma da hat amada kang kaino da bora da hap ga thanamira or ngasagi akhoi body parts sing do mutilated body parts sing do to khai na tara than lenbra adu mai wari ga se akhoi kaimta khangdra hai tare aduna semaina sigma wa phama yam song thor pasina maram oiraga mipum khudum ki thamai sil loin sokhal le ka hel le haitare o satina noite asmaina asok tam thiba mi hat tu hat sidi hatning gan maram se songlai lete ba maram songlai lete ba ma hair ba ma khoi taruk tu phajil ga ma khoi taruk na te ma khoi kun ne ba phari do kun phab ki manung ta tara mari anga ma sa ma yaur ka nupi tara hum do ga thado han thador pane ba adu ma khoi sinna ne exchange to bane ba aduna makhoi na ahan bada naga kun phak re ha pau sitam tagi amung senapati te amung na ken su cookie zo phar pane ba adumai to re harga adugi phado phajin tawna ra pot ni adudai du ja na ken da cookie taruk se pha ho re ha ba pot si le ho re makhoi du pu ki ba matam da kari kara tam ki khot ki ba akhoi adum khojik repeat amung to roi me pun man loin khana ro wani aduna makhoi du kana da sinaki ngasai ken du da sinaki han ha re ke np du sinaki han ha re ade khulai pa ba mayam ke np du da ke np ha ja thum loin pal bane ba noi khana bu wane ba hai se mafam si loina anak pane district amagi manung dal lemina ba kun lona ba ngak tani kai da bi su khang loi der no aduna makhoi da lai lon wifi ki village ship adu ma su yaw re adi makhoi ni nupi me yaw re hai bu wafam si yam mek seng na akhoi ki mantu ke eye witness oi ba akhoi thador pa nupi sing na pau tam me adu da lai lon wifi ki da police personnel am su yaw bagi yes hoi adu su adu ma report ma su lei yauri hoi adu mai to na asiki wafam si asuk mayek seng na thamlaba report adu de da ngasai ki security force mem sina numit kun pani sup na thi khangdi hai si khwai ngak popot amani hai tare ngasi bukta atu ngai mem pun mana loi ngai numit kun tare ni thi ba khangdraga kunipani su da thek thado ki baga kun ga nipani su da asi ba hakchang oina phangi hai ri se oza hoi ai si moina sari ba chak to koi sari bane ba maji chap chana khanga bane ba drama ne hai ba si mani drama ne aduna adumai to ba se masi pura ai miyam gi mit to utsai ba adu matak pat ki thap amani aduga adudai ma khoi na 24 hours thi 450 personnel yawi kai du di sum semjin sajin ba kari ha moi mem khana ga unified command ga khana ram gadra or kana ko ma khoi gi khara akhoi gi high level gi official sing na ma khoi dun khana ga adumai thok sen thok pu orim ne ba pr si su madu ki press release tu thadu amdai da loina ma yeng na ram ga ne ba sumaina thadu ki ba ra ba si adum keno to yar baina aduna sigi pot sing si leibanina atai duta keno to re haitare adugi keno sing do yang leingak sigi haitare ne ko ma su yamna seng da ba haitare yamna puksel seng da ba man ba natraga akhoi ki transparent oi da ba adu open oi da ba aduga miyam ge awab si khangbi raga leingak hase miyam ge awab se ko han na ba leibani miyam ge pelan na ba leiba adum ba leingak amani adum ba keno duna leingak tuna hai ba tawbam thokpa thibam thokpa phangda ba matam dana phanghodraga hat khaba matungda kuki tara mari isu sinagra ba matungda kano tawri ga no operation satharaga phange ga ste yam nokni mo wane ba aduna asigi wafam sima lere aduga loina na hialema akhoi aina sum haijaning ba amasilei hoji kamdong na akhoi ge ngasai ge hialema su panbiri tuni kano da makhoi kuki tara mari tu thatok na ba na khonar po matamda akhoi ge kano se high level politics ma yawe ba sangne ba adu lekhi ba madede kana kari tawi akhoi ge union home minister Amit Shah masamak akhoi ge Nagaland chief minister ne Phurio ga wari sane haire adagi kano da asigi Meghalaya ki chief minister Conrad Sangma bhokta adum yoksal le aduna
ngasagi Union Home Minister Amit Shah na kanoda akhoi Nagaland Chief Minister Naifirio da kari haina maunda persuade tawga convince tawga mana muk somda akhoi Manipur ki UNC ogera adi NPO ogera adi Naga village guard sing ogera makhoi sta kamdong na kari haira thaja halaga makhoi thatok patu ya hali no haba adai dis wari among lei duine yes aduna karamba wari no habdi akhoi na khanbada madu madi sapcha na makhoi na kano haidoktra bani na khangmangam de adu akhoi speculate to ya ba possible ne na akhoi na sim khanba macha amadi sumaina lebi ya hena adna khalleba karino haibada hojik si akhoi ge NSN IM ga government of India ga so wari sanam ge kano si stage lotion kare political talk sim akhoi je over loida bane only thing some kadi hani yamna pa ba kano da akhoi thin kano line amada ama ni na pal ga leibane wanda khudam na akhoi ge NSN IM na haiba akhoi ge oi separate constitution adagi kano separate flag haibna singba adugi matang de makhoi kano ta lotion ba yad na lady bo pot amane ba adu sigi final agreement si final solution ama lakada bo ke khajik tang ngai ba tan sa si da hojik kano ta center na hairam ba ya ba sibu haiba aduna makhoi da hairam si ya ba hojik akhoi lakador bani athu matam nung da adu karimba nakhoi na kuki tara mari to thadok ta batara ba amasung na kano ta makhoi bu hat ki batara ba de aduna adugi final solution ta akai ba lakpa yai ana hairam ba ya ba adugi pot tu na marum ga dak akhoi aki ba ma kano to na kar hani adu bai to budagi thador khibra haibi wa pham si su lei ba aduna adu somda kuki naga taruk se hana na hat khrabani haibo wa pham si de akhoi centers ka ri makhoi loina pau tar mane khanga mane ba hana jat ma har khre na makhoi adum haidor khibo ko social media da post adum viral sakhiba mayam legre na adu ne ba aduna sigi porsi asmaina leibani na kano to ki bo orm ya na khali aduna hoji mak se miyam na kwari gi tali po maru ben demand kari no na sai kano da terrorist singdo madu khutak ta phaba adu makhoi da phar mi hat gi terrorist oi bgi chap chap makhoi da logi matungina serak phangba haiba simasu yaure adagi kano da KNP haribo organization se masi akhoi ki makhoi de su broket tawraga lokthok laga makhoi se terrorist organization han ban lokthok ta mane aduga loina na ngasagi akhoi ki KNP gi lusingbo oidiba kano ki nupa thang pokip gen gi loina bi oidiba hojina Manipur akhoi ki deputy chief minister nem sakip gen ma ki masagi pham de lokthok mamsa ma phau haiba sine asmaina singbo wa pham si lakpanina hojik swai de da akhoi government of Manipur amsung government of India na kari khongthang lokhal khbe haidudi yengba tai government of Manipur di hojimaki oina the makhoi se kaem ta to ngam draba adumba government amani haibsi de akhoi puno na loin khangna re haitare hanana akhoi mayam puno sa loin haina re akhoi social political commentator adi observer political analyst puno na loin haina re na khangju khange uju ure na akhoi khakta na te sumni isam chamchba ima ipen puno mak na su loin khange even rickshaw driver kari akhoi ki puno mak na loin khange haitare laingak se karanta mangda power yaujadre ma masama thantana masagi on will na haitare masagi on decision logjab ngamdre and center na hai har ga adum torpa adum report tuni habse akhoi loin khangam ni na adu center na so hapuk liba deputy chief minister ki post ni na se Manipur government sinama phaba or ma matata action lokhat pa ma gi matata FIR panba gagai dudi impossible ni haitare at spine to na sumo wa ma am lei aduna sidai sida hojik masidi thizale haiba NIA haise NIA aduna thizale duna khwai ngai de nokning de amaju leiri ba ngasagi akhoi 450 security personnel duna makhoi na ngasagi asiba hakchang akhoi tong tong na body parts sing du phange haiba matam da NIA yawi haiba ki pause pan de adugi kan police ki makhoi ki report da moi ge kan to statement da haitane adudi NIA du matam kadai da legi sini da adu NIA du na kona kana thang da kari legi haibda numit nini huni ki matung da ngasagi body parts sing du sidesa awi mok ta purak la matung da moi ni yengsin bala e thizin ba hogre media report thengani dune adune khwai ngai se adugi mamang thari NI du kari taw legi chini da adigi NI na thizin ba hore har ka ngasagi wafam amso amuk leri bani ngasagi makoina keno da thador khiba akhoi ki naga nupi tarahum doi amso angang haitare ama punna taramari se ma khoi se moi se eye witness ni da makoina khanga bani ura bane ba
ada makhoi statement low bu lakte yes NIS na aduna siumba yamna loophole mayam legre haitare aduga hojik NI ne paire harga NI gi makhota hojik se NI gi makhota thallabni ma case mayam na hoje manipur da ato ato case mayam as man paire na leri ada ma hojik makhoi se work sud makhoi se to ngam tawri bra tawdu bra se okay haiba ngam der haitare aduna yam tap na satpa makhoi gi investigation khutou do adu tor panina hojik ti akhoi kar hene phong phong charing matam miyam gi thamoi kaina ringi matam asi matam se nga sagi marali pa mi hatpa terrorist do phare pulle ka kana hairabati adu di mayam gi sa keno se nungai ta pen da ba asaw ba khara phadan ga dong ne ba adu di natrana hayenga si digna sahi mari ngai matung da ama chen ba ama phare adu gi khara le ga ama phare hadu no adu di adu na ti akhoi ki miyam gi apun keno se kar hene pen da ba se asaw ba ke ko hon ba ngam hai tare aduna simu wa phamo le bani na NI se ma khoina ka ta khudak ta justice tor kana ma thajate an justice sai du nga sai keno du la admain tor kan ta terrorist man du phar kan du da moi ma thak ta sab action se lokhal kan du da ai ko justice tu phangdau ni na an justice tu yam thina tap ko tor ba delay o gi to justice ni hai tare an justice thengthar abdi justice phangan da chap mane na akoi hainari bu ne healing okay zasida khoina mu yeng ba yari si koi ge za khemsa na budi MLA minister rosu sena ramagadi logi mathakta kanam tare te makhoi chap cha ba chera pigani na haire du yamna ngakli ba bana ngahan niti yoki da ayoki da mahak na tham ki ba wapam da manipur da law and order hanjale peace normal silak pa ki mawong da ni mana thami do developmental works mayam ama hadi hojik lai ba phibam siga contradictory statement ne ba mana thami do adana statement ama thamba sidala agana akoi statement ama thamaga tongan ba pauche singi headline da ka ba masi yamna contradictory roi karamba state karamba ground da karamba mawong da mahakna manipur si hojik normal si hanjalle haidana law and order fagatle na hairiba si kari kamaina yenga karamba parameter da olaga manipur da law and order fagatle hanjalle hairiba no haise wazana hangi magi niti ayoki the man piriba statement se masimuk soja documentic miyamna pena de tabada yamna contradictory oi masi karamba habidi aduda natana handak nan kogi prime minister Narendra Modi si koi India da khwaidagi prime minister sangna oibagi kaino amada tongan BJP gi karyakata singna social media da magi lo oima prime minister Narendra Modi bu praise tawraga thagalakpasi uja khoi ui ko ado yengbada tabada du manipur da hojik thoiba phibam jiga makhoina Narendra Modi na manipur gi damakta kari gumba condemn tawagi wahai amabo thamakhidra bani tronglao gi incident da jiribam gi incident da hojik thoiba incident ji da thamakhidra bani adu still as a BJP ki karyakata sama oina oja khemchan chu adum niti ayok ta manipur da law and order hanjale hairi masi yam contradictory oi manipur da la agana masi da thami be statement ji ga mana a thami me statement do ga diu jayam contradictory oi dro masi karmain te wijano mafam gi matang gi oi be statement ji dum pira bra ha ba gi wahang amasu thamoi de su dum phaujai miyam da su dum phaurong sungsoi soidana phaurong gani haiji khali sigi matang ji ja kari kamain thamji ni hialema kanone akhoi ki nahan niti ayoki mifam da man phondo khiba tham khiba akhoi statement to madu akhoi ki kar hani yamna bureaucratic mindset amaki mami phajana taba adumba statement amane na ai haijaningi adana kanoda hoi manipur state amagi chief minister ama oibanina adaki kanoda state sigi government ama lijaba haitare government sigi government amaki machinery ton ba mayam ama lei haitare ada haiba singski manungda akhoi ki se state force lejare adagi security force masri state government ta civil administration na mateng pangliba central paramilitary force mayam su mulere army jo mulere ni adana kanu ki ministry of home affairs ma khada leba central security force mayam lere defense ministry ki ma khada leba army lere asimba mayam ama lere adagi amuk ton ba department sing puna na ba akhoi ki bureaucrat head mayam so mung lere aduna government of India na CLC akhoi state ma chalai na phona bata chahi amaki ma ki budget se chauna crore lising na pithari ne haitare
aduna asok yamba akhoi gi machinery government machinery mayam ama leina akhoi state ama kamai to na fail or kadurino aduga law and order kamai to na fail odino development ki oibo maikaida karim ta sanction mungam dre haibajan simsi kamai to na odino haibagi siumba akhoi gi constitutional question haitare ne aduga political questions oiba yaw asima mayam ama lakado leibna maram oire haraga ngasai gi akhoi gi adugi statement bu sem sariba prepare toriba okay bureaucrat sing haitare amasung kenoki makhoi mayam sina moi ki masa sium ki oiba mindset to seasonary haraga okay manipur se hojik yamna phari everything is a hunky dory haina na bukut na ba everything is okay in manipur haina ut na bagi adum bagi yamna kare hane afaba good picture ama akhoi gi project on khona ba adum ba statement amani na ai hajaningi aduna haibada niti ayoki aduki mifam duda yaripsi india gi ton ba state mayam amki union territory mayam amki su chief minister sing loin yauri bani adige ton magi chief secretary sing yauri bani adige ton ba akhoi gi official mayam yauri ni mr mini kenoki center gi su mayam leiri bani haitare aduna adumba mayam dagi mamang duda manipur gi hojik le ground reality se masi kamdona haidok kadurno phongdok kadurno haibo pot tadi adai de kitang isani sabo ikai jania ojaba haitare ne adumagi pot tuna su oramba yai aduna ngasai gi akhoi good picture ma thamna mo khona ki bi wafam do aduna adai de di sami aduna sai de sa akhoi mayam punam sa hojikti madu akhoi gi post mortem tongna ba tawre haitare aduna analyze tong matam da keno de hojiksi admaina keno gi contradictory or statement ama pire hojik sidal akhna amani na haribo wafam se hojik hiale man se puto piri dune ba summe ba adune ba aduna ngasai gi aibu samjin na haijaba taragati ngasai bureaucratic mindset ama leba akhoi state ki machinery mayam leba haribo machinery mayam se loina mak fail oire hargati madudi pura sample leitamne hen phare dana government se aduna government leitaba adum yamna sathina soiraba fail oiraba adumba mayam leidei sabudi central rule thamna hen phare khakan haibe pot ama lakpa yabra haibe adum phimam lakhani haibedagi adumba keno do akhoi good picture utpa keno ma statement ma thamkhibanen ai haijaningi adu hoi asengba keno sidadi ground reality pura tongale haitare law and order system pura collapse to bani haitare harise law and order haiside su makal ani thongni yengba yai hiai lema amana singda amana tamda hojik tamda law and order sate na phai haitare karim ta problem ite kana su irang tokte kana su langte karim ta lite khulai pai pa mayam koi chat na khotna kaim tokte adi lak pa phoi ba hat pa tupa adi mi pha ba ransom tan ba khotpa kari su lite haitare hoi maram ta sometimes anti social elements na kana ma khoi gi extortion demand kari da kari kara boom grenade than me khol me thongan da kana haiba pokhal me haiba wa adu mudi khara lei adu mudi hoi maram ta sometimes thoi adu nati akhoi law and order gi magi complete picture is the akai bit ke su hen di haitare tampak tadi ana tampak tadi yamna adumaina kari su leitere ad singda ne motori se hojik loinak terrorism gi thabak chathari ba mi hat to hat chathari ba nomai kapi ba bomb pokhai ba yum mai thari ba adagi sumba thabak mayam ama kwari most cruel akhoi inhuman oi ba activities mayam chathari china singda ne ad singda ne ba law leitise singda ne ba order tham bangam tise masi law and order haigera public order haigera haibsing karim da leitera haitare aduna singda leidiba asimugi port se singda hena akhoi ne focus to bum to eba aduna sideis da adugi portu man leire asmaina hojik singdani yamna akhoi state government na amasung akhoi state force na kenogi akhoi cobra ki kari ki kona lakhadab leidibra leidi user okay adu di atai gi tamta ai khara ai pakhum khara khaksarage okay za hairi masigi yamaru oiriba masigi akhoi headline sida uza aina oza da wahang amtanga ina thamjaning base oza akhoi leiriba hojik thoisi nagagi itilenau singi yam nuai taba akhoi unwanted incidents amakakni masida akhoi BJP da yauriba BJP ge alliance oina NDA da alliance oina chaminariba akhoi nagagi MLA sing si khara di adum condemn tarokpa react tarokpa ui adumakpu makhoi leiriba punna thoi basida makhoi gi sunga sagi political gi oiba kari gumba khara leibana makhoi si
makhau pongna karigumba yaningdi haidana phongdok pangamdaba oidoribra haibasichu dum chingnabadi lei adumakpu hairi pathoiba makhoi tarukpu akhoi sanga sembadawna matuk matuk ka aga hatlambai chiuja tabada prithibida thom moi haina khale masigi matang sida khoi nagali MLA singsu punna makhoi gi oiba karigumba khara khoi tauba udi sigi matang chiuja kari kamaini yengbe ayujagi kanogi akhoi hojik akhoi NPF ki kanogi akhoi president state unit president oriba Angbon New Maina, ngasi nong nini ki mamangda, aku pami singa unaba, mada sumaki nuai ta bapen dapat pajan puntuk ki balai kira, aduga hojik aku lengak sina tumin lepa, center na tumin lesin ba, asim mas yang tampir ba, thokdok asigi matang sida, aku karihani yang visible oiba amasung mayam da kitang miyam ki puning pathan na ba kitang pelhan baya ba thabak ama karim ta lokhalak tab se masri sama hak si pen ba si legi na phungdok ra adu ngarang su akhi deputy chief minister oiba naga MLA ni losidiko masamang na phungdok ki wa pham su adum yamna adum kan to hai ta ra significant oiba yan meaningful oiba adum wa pham statement mani madu just maina miyo bu matap ka aga kan to ba hat pa ha se masi akoi khang no le bangam loi and high wafum se masi yam sathina meaningful oi hai tare aduna pen da bi wafum di loina mak pokna re lei re adu bu khoi kan ta makhoi di public leader ni ade political leader ni aduna makhoi ne ta akhi ke kan ki type ta naha sing ki ka sing ki type ta amsung kan ta kan ha ni social political responsibility di pudriba adumba miyoi gi takti mokhon heta phongdokpa sauningi haidana adu torani ada torani kai ne heta haiba makti yada belai ba haitare ne mokhose political responsibility amamde mokhose puri banina adu heta mokhona admaina law khongbo kari kara to budi yada banina mokhoi phongdok kitang wahai kharana adu mokhoi gi pen da dum phongdok pani haitare adu sumi adu pen da basi yam phajana leira bani adu na hojik nahani tholi pachi supna gi akhoi gi lyangmai akhoi jelong kenogi akhoi gi group ki kenoda akhoi gi subtribe among oriba adu mal yang mai adu makhoi khakta ki wakhum natte hojik si akhoi naga punlap ki punam ki ni haidana ngarang su akhoi gi Nagaland gi ka kenom na su makhoi gi organization kharan su phondok ki pokhot pa akhoi kenoda ure video da ure asmaina leiba hojik si makhoi je liangmai khakta inthokpa jelerong khakta inthokpi wakhum natabita naga mayam ki oiba apun ba makhoi gi kenone challenge ni masi punna thengna min ki tawni habi wakhum si makhoi hojik su thorok le aduna siu magi ports deida karimba akhoi center sina amsung state government na akhoi penninga oiba visible oiba uninga oiba adumba thabak khara concrete oiba step khara lokhal laktrati so isem ke ma keno che akhoi pen da wa jina maram oire harga akhoi ke mai sing pokhai bathuna pokhai rak loi haninga le te ana hojok jing su civil society organization mai amam su mai te musung naga singi nahan da su ngarang nahan da su keno da akhoi hotel infal da apun ba mi phamaga akhoi keno ke liang mai naga amsung mai te gi tonga ba CSO mai ampulga punna thengna minaba punna keno to minaba haina justice tan minaba haina ware muslim min redna aduna simui wapham sil leibnina masi wapham sil tumina khak kaisu lei bayaroi aduga hoi ngasai gi akhoi gi honorable chief minister ngarang haikiba akhoi gi maran bulir labdi minister su kari su pharo haningai leite aduga akhoi punama law gi makha da leibanate law gi mathak da leibanate akhoi punama law gi mathak da leibanate akhoi loina makha da leibangakta aduna amabu ores maran buleti loina mak serak phangkhani haibu wapham do adu chumme ba taw adu adumakti asum wapham ne ba adu haiba sida kamai tawna adu action lo khalak tragadi adu kano do kamai tawna adu mara le besing do kamai tawna serak to phangdori no haibu wapham sinida adu maina ai thamjani okay thaga chereuza zamakha chathaja boina sida kuigi manipur da thonglakiba cobra commando singi training loibaga paksana operation chathaga dauri haina headline amada yauri masida uja khoina yengba yari si hana dagi khoigi maitega cookie ga khoigi 2023 gi me gi tang hom dagi thoglaiba conflict si na mari maram oira kanda hojikna khoina chain of reaction ne uja la ise pura fusion oiba reaction am khane uja la ise adubu
ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯂꯩꯖꯔꯦ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯩꯔꯦ BSF ꯂꯩꯔꯦ CRPF ꯂꯩꯔꯦ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯂꯣꯏꯅꯃꯛ ꯄꯨꯜꯂꯀꯥꯟꯗ ꯃꯣꯔ ꯗꯦꯟ 1 lakh ꯁꯨꯃꯥꯏꯅ ꯂꯩꯔꯕꯅꯦꯕ ꯁꯤ ꯐꯥꯎꯕꯗ ꯑꯣꯖꯥ 1 lakh ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯝ ꯑꯅꯤꯁꯤꯗ ꯂꯩꯔꯤꯕ ꯄꯣꯄꯨꯂꯦꯁꯟꯁꯤꯒ ꯌꯦꯡꯉꯨꯔꯒꯗꯤ ꯑꯣꯖꯥ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯉꯥꯛꯄ ꯉꯝꯕꯗꯤ ꯊꯣꯛꯐꯝ ꯊꯣꯛꯑꯕꯅꯦ ꯃꯁꯤ ꯌꯥꯝ ꯄꯥꯛ ꯆꯥꯎꯕ ꯑꯗꯨꯒꯨꯝꯕ ꯂꯝꯁꯨ ꯅꯠꯇꯦ ꯃꯅꯤꯄꯨꯔꯁꯤ ꯄꯣꯄꯨꯂꯦꯁꯟꯗꯁꯨ ꯑꯗꯨ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯌꯥꯝ ꯄꯥꯛ ꯆꯥꯎꯕ ꯅꯠꯇꯦꯕ ꯂꯩꯔꯤꯕ ꯍꯥꯟꯅꯒꯤ 1 lakh ꯂꯩꯔꯤꯉꯩ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏ ꯇꯤꯝ ꯑꯅꯤꯅꯤꯀꯣ ꯑꯣꯖꯥ ꯊꯥꯖꯤꯜꯂꯛꯏꯁꯦ ꯃꯁꯤꯗ ꯃꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯒꯗꯧꯔꯤ ꯍꯥꯏꯔꯤ ꯑꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯤ ꯊꯣꯛꯏꯕ ꯏꯟꯁꯤꯗꯦꯟꯁꯤ ꯃꯈꯥ ꯇꯥꯅ ꯃꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗꯦ ꯑꯣꯖꯥ ꯑꯗꯨꯃꯛ ꯑꯟꯋꯥꯟꯇꯦꯗ ꯏꯟꯁꯤꯗꯦꯟꯁꯦ ꯑꯗꯨꯝ ꯊꯣꯛꯂꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯉꯁꯥꯏꯒꯤ ꯑꯣꯖꯥꯅ ꯍꯥꯏꯕꯤꯕꯗꯣ KNFPꯒꯤ ꯃꯈꯣꯏꯁꯤ ꯁꯨꯗ ꯌꯥꯎꯔꯒꯁꯨ ꯃꯈꯣꯏꯁꯤ ꯁꯨꯗꯒꯤ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯔꯤꯁꯦ ꯑꯣꯖꯥ ꯃꯁꯤ until and unless 하이디 슈더 레이버시 에브로게트 tꯧꯗ꯭ꯔꯤ ꯃꯈꯩꯗꯤ ꯖꯤꯇꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯍꯥꯏꯗꯤ ꯂꯣ ꯑꯦꯟꯐꯣꯔꯁꯃꯦꯟꯁꯤꯗ ꯃꯁꯤꯡ ꯌꯥꯝꯅ ꯊꯥꯖꯜꯂꯒꯁꯨ ꯑꯣꯖꯥ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟꯗ ꯐꯅꯌꯥꯝ ꯍꯩꯕ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯣꯖꯥ ꯊꯥꯖꯗꯦ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯐꯤꯕꯝꯁꯤꯗ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯥꯏꯔꯤꯕ ꯁꯨꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯣꯖꯥ ꯉꯁꯥꯏ ꯑꯣꯖꯥꯅ ꯄꯟꯕꯤꯈꯤꯕꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯚꯣꯠ ꯀꯥꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯚꯣꯠ ꯕꯦꯡꯀꯤꯗꯃꯛꯇ ꯃꯈꯣꯏꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯄꯩꯁꯥ ꯐꯥꯏꯅꯥꯟꯁ ꯇꯧꯔꯒ ꯊꯥꯗꯈꯤꯕꯒꯤ ꯁꯤꯁꯤꯃꯁꯨ ꯑꯆꯧꯕ ꯑꯣꯖꯥ ꯀꯣꯁ ꯑꯃꯅꯦꯕ ꯑꯣꯖꯥ ꯃꯁꯤꯒꯤ ꯑꯆꯧꯕ ꯀꯣꯁꯁꯤꯃꯅ ꯑꯃꯨꯛ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯚꯣꯠꯁꯤꯗꯤ ꯍꯥꯏꯗꯤ ꯅꯝꯕꯔ ꯒꯦꯝꯗ ꯂꯩꯕꯅꯤꯅ BJPꯅꯁꯨ ꯍꯥꯏꯔꯤꯕ ꯀꯨꯀꯤꯁꯤꯡꯁꯦ ꯄ꯭ꯔꯣꯛꯁꯤꯁ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯕꯒꯤ ꯃꯤꯌꯥꯝꯅ ꯑꯃꯈꯛꯁꯨ ꯂꯩꯔꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯔꯤꯕ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯁꯤꯡꯁꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯗꯅ ꯃꯈꯣꯏ ꯑꯣꯄꯔꯦꯁꯟ ꯆꯠꯊꯒꯗꯧꯔꯤ ꯍꯥꯏꯁꯤ ꯑꯣꯄꯔꯦꯁꯟꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯌꯦꯡꯕꯗ ꯑꯣꯖꯥ ꯈꯨꯠꯂꯥꯏ ꯐꯥꯕꯁꯦ ꯆꯤꯡꯗꯒꯤ ꯈꯨꯠꯂꯥꯏ ꯐꯥꯕꯁꯦ ꯑꯩꯈꯣꯏ ꯏꯇꯥ ꯇꯥꯗꯦꯕ ꯇꯝꯗꯒꯤ ꯐꯥꯕꯁꯤꯅꯦ ꯇꯥꯔꯤꯁꯦ ꯇꯁꯦꯡꯕꯒꯤꯗꯤ ꯆꯤꯡꯗꯅꯤ ꯇꯧꯐꯝ ꯊꯣꯛꯏꯕꯁꯦ ꯃꯁꯤꯁꯨ ꯑꯣꯖꯥ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯃꯈꯣꯏꯁꯦ ꯂꯥꯛꯑꯀꯥꯟꯗ ꯑꯣꯖꯥ ꯀꯗꯥꯏꯐꯥꯎ ꯌꯧꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡ ꯆꯞ ꯆꯥꯅ ꯆꯠꯊꯔꯤꯕꯁꯤꯡꯁꯤ ꯐꯥꯕ ꯄꯨꯟꯕ ꯉꯝꯗꯣꯏꯅꯣ ꯈꯨꯠꯂꯥꯏ ꯐꯥꯒꯠꯄ ꯉꯝꯒꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯁꯨ ꯂꯥꯛꯏ ꯑꯣꯖꯥ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯣꯖꯥꯒꯤ ꯃꯣꯠꯁꯦ ꯀꯃꯥꯏꯅ ꯄꯤꯕꯤꯅꯤꯡꯉꯤ ꯍꯦꯜꯂꯦꯃ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯀꯩꯅꯣꯁꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄꯣꯠꯁꯦ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯦꯔꯤꯌꯥꯁꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯈꯥꯗ ꯂꯩꯖꯕꯅꯤ ꯑꯗꯨꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏꯇꯥꯔꯦꯅꯦ ꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤ BJPꯅ ꯀꯩꯅꯣꯗ 2000 ꯀꯩꯅꯣꯗꯒꯤ 17ꯗꯒꯤ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯒꯚꯔꯟꯃꯦꯟꯠꯁꯦ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯗꯤꯜ ꯇꯧꯕꯁꯤꯗ ꯍꯣꯏ ꯆꯤꯡꯗꯕꯨꯗꯤ ꯑꯗꯨꯝ ꯈꯔ ꯃꯥꯒꯤ ꯑꯍꯣꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯆꯤꯡꯗꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯀꯔꯤꯁꯤꯡ ꯃꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯑꯣꯄꯔꯦꯠ ꯇꯧꯕ ꯈꯣꯠꯄ ꯀꯔꯤ ꯈꯔ ꯂꯨꯠ ꯄꯥꯠ ꯇꯧꯕ ꯈꯣꯠꯄ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯊꯣꯛꯈ꯭ꯔꯦ ꯃꯤ ꯍꯥꯠꯄ ꯈꯣꯠꯄ ꯃꯤ ꯐꯥꯕ ꯈꯣꯠꯄ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗꯁꯨ NSNIMꯒꯤ ꯑꯃꯁꯨꯡ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯨꯀꯤ ꯑꯦꯔꯤꯌꯥꯁꯤꯡꯗꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯇꯝꯄꯥꯛꯇ ꯀꯔꯤꯗ ꯑꯣꯔ ꯑꯣꯚꯔꯑꯣꯜꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯀꯩꯅꯣꯁꯤꯗꯤ ꯑꯐꯦꯌꯔꯁꯤꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯈꯨꯠꯇ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯞ ꯃꯇꯝꯗꯨꯒꯤ ꯒꯚꯔꯟꯃꯦꯟꯠꯇꯨꯒꯤ ꯂꯤꯗꯔꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯀꯩꯅꯣꯗ ꯗꯤꯁꯤꯖꯟꯒꯤ ꯃꯈꯥꯗ ꯂꯩꯔꯝꯃꯤ ꯍꯥꯏꯇꯥꯔꯦ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯐꯩ ꯐꯠꯇꯦ ꯑꯁꯤꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯌꯥꯅꯤ ꯌꯥꯔꯣꯏ ꯑꯁꯤꯗꯤ ꯁꯤ ꯆꯨꯝꯃꯦ ꯈꯔ ꯀꯟꯈꯠꯄ ꯌꯥꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯁꯤꯒꯨꯝꯕꯒꯤ ꯗꯤꯁꯤꯖꯟ ꯃꯌꯥꯝꯁꯦ ꯃꯈꯣꯏꯅ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯃꯁꯥꯅ ꯂꯧꯖꯩ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯁꯦꯟꯇꯔꯗꯒꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯀꯟꯕ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯏꯝꯄꯣꯁ ꯇꯧꯁꯤꯜꯂꯛꯄ ꯂꯩꯈꯤꯗꯦ ꯑꯗꯨꯝꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯃꯇꯝꯗꯨꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯍꯣꯏ ꯃꯤ ꯍꯥꯠꯄꯕꯨ ꯑꯣꯏꯔꯣ ꯀꯔꯤꯕꯨ ꯑꯣꯏꯔꯣ ꯀꯔꯤ ꯀꯔꯥ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔ ꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤꯕꯨꯗꯤ ꯑꯗꯨꯝ ꯄꯩꯉꯩ ꯂꯩꯇꯅ
aduna asum mayam sigi puna mukse matam da akoi state government ki makhada loina legi hai tare hojik sina kamai to ge habda law and order sisu state government ki makhada leitare aduna center ki makhada hojik leire aduna hojik akoi kana kana mayam na se dum phongtok pi disni kana da hojik manipur state da haidok ta PR ama adum leire hai sine ba aduna si center na loina pair ga loina muk tawre hai tare handak lakadar basigi akoi gi kariba kaman mogi kariba cobra kan ki kambu unit sing tharkan moi battalion tharkani haire hana ani tharkani har mati ama mo hapkal ne ngarang kan na lauthopi re dana honorable chief minister na lauthopi re dana battalion sudore na hairiba asyamba kan sing cobra battalion se manipur da thajil laga masai pak sana combing operation sathani haina masigi phirep ama lawruk liba masigi pot ama ta halak na ba taw lawruk liba se masigi warep se kanan lawbage haiba hai state government ni side ki lawti natte ba adana honorable chief minister honorable home minister adigi manipur ki DGP adikari kra adigi security akoi ki unified command moi me asina somda akoi meeting ama tawjaraga manipur ki phiyon sidi yaroi akoi sidi si smai tawti yaroi akoi kaure chi khol chi kaina hai ba khop wa phum kaisu legi te ba adan directly asam de home minister na hekta hire pane ba samai taw na si cobra battalion ani na khode thajal ani ad pax da kana tawrani operation to halani aduga kana taw gitawni akoi disarm taw gitawni illegal arms pai ba khol mayam kari kara मैम से लोना मग डिसाम तो गदोनी ना हाइदना तवे हाइरेदना अदु पोतने बा होजि अखोइन उरिसे अदंग सागी कोब्रा बटालियन सिना होजि मखै से अमा यरखरे aduga kano ta makhoi numit nifum ngani ge training ma piri haidi haibiti makhoi na nahangi operator mi bot sambal valley adu ada Jharkhand Chhattisgarh adagi Bihar Andhra Pradesh ka kai tu di adu akhoi manipur ki sigi akhoi ki mountainous terrain aduga siumugi pot ka yam ken khena bani na moi pura complete plain ne ba ada jungle ozera su makhoi kano ne ba kare hani adu mountainous terrain si ka ya laita bani haita ada manipur si pura mountains hills ngak tani na asigumba mafam stage makoina hayeng operator pamatamda makoida acclimatize to haitare ne mafam sida adapt toxin na ba makoi environment stage da adu mugi makhal gi training do 45 ps ki makoi adaptation amsung acclimatize training do hoji piri haibagi wane ba asi lor ga makoina training keno tor kam tini haibane ba ada hoji ta godar bo operation haise coming operation haise kadai da tokdino haibo hum sine ba leise adana karma mohondan tokdise hojik makoina hairi ngarang akoi DCP Mukesna nahan Surasampur de sap khongset amada man hai re akoi out of 6,000 arms looted from the state police armory adu makoi 70% recover tawre na hai re adu hoji 30% watli in hai re hoi 30% watli bisi kana mu makuta illegal arms in a leire aduna asi lokhat kan sine ba hai se ada tampak te ki de hojik se panayam na lokhar khare panayam na pikhat khare ada kana na 30% tu pai horib no kholib no haidati amadum de akhoi khangdre ko hoi amokhoi thigidorum ni na adu di yeng tare ada som de ki di tampak te ki de hojik hiya leiman na habi khare loin pikhat khare loin lokhat khare akhoi karim thas lekte aduga sidais da yamna unlawful oiba illegal oiba saida kare hani acho suba akhoi ki kare hani ambush attack kari kara amata leitre police station de attack tawi haba leitre adigi central armed forces singda ambush tawi haba wafam si leitre tampak si da boba adu ergati hojik tampak si de chathagadar ba makhal gi combing operation sin kari no sini da adu hojik ngasai gi thokli ba thodok singdi loan singda leire ai hana jo dam panjakra singda ne hojik terrorism thak thokli ba nomai kapi ba lut tawri ba ransom taliba mi phar kidnap tawrga tawri ba ade khun mai thana re khone ba tawri mayam se ade khutsu khulai loina apa khulai pai kari hani malem glei bak chakhat labale bak sina khutsu khulai apa ba automatic akhoi arms mayam ama sanaraga hoji international market kari the world gi keno ta mafam kaya ma yon wi thab tong nei dana helema adu dai phangi ba atumba keno jingdo weapon jingdo hoji manipur state pai di bane ba manipur ka dai da singda yes ngasagi akhoi ki suda le di ba adumba keno gi kuki terrorist organization jingdo makhoi di pai na yan dan ut na chal ine ba video ka thagali tun makhoi photo ka thagali tun amana akhoi di nongoi ama khakta na te ani pai di ka kain taw gi wa kan du su lady du ne video clip ka su lady ne aduna
มาคุยในป้ายนี่พอคุณสุขไลสิ่งดีงั้นใช่มาคุยที่สู้กิมาขาดเลยแบบนี้ให้นะ legal โอ้ยระบราบ yes มาคุยที่ legal โอ้ยระบรา authorize โอ้ยระบราบมาคุยที่น้องไม่ไปอยู่นักคุยสัตว์ลูอาทิตย์นักคุยนัก operate ตัวนี้ประตูให้สิมาคุยยาวระบราให้สิ่งที่อามัตันนั่นเทียบยาวไปยับนั่นเทียบอาจจะมาคุยในตัวนี้ประทับนะ unlawful โอ้ยบ้า illegal โอ้ยบ้าอาจจะที่อินเดียที่เลยเพราะ law สิที่มาอยู่ตัวเลยประทับงักตัวเลยมีหาเลยมีก็ไอมีมาตุบก็หาเลยอาจจะที่ยุ่งไม่ท่าเลยอาจจะอาศัยมันยังมันตัวเลยให้สิ่งที่ unlawful งักตัวเนี่ยอาจจะที่ unlawful ทับตัวนี้บ้าอาจจะบ้าทับสิ่งที่ต้องน้องคนนั้นบ้าพอคุณไล่ไปบ้ามาคุยไม่ยามดูนะมาคุยมาทัดที่การอิมตัดตัวเด็กหาสิกตั้มปักสิได้อิงสิกนั่นเลยสิได้บ่ยุ่งไม่ยามสิได้เลยใกล้เลยครับหาสิอิงนั่นสินั่นลอยเลยนะเรนะไอ้คนเลยใกล้พูดนะว่าไอ้คนเลยใกล้เดี๋ยวจะใกล้มันจะเลยเตะอาจจะกี่การกี่เลยใกล้เดี๋ยวเฮียเลยมาคุยกี่เลยใกล้เดี๋ยวจะใกล้สุดเลยนะมวยอาชิมเลยใกล้สินี่ละก็คอมบิ้งออเปอเรชั่นตัวเราตัวรีบราบอาจจะคอมบิ้งออเปอเรชั่นสิการมันคุ้ต้องเราตัวรีสิมาคุยนะมาอุตสาหกิจที่ตัวรีบราบปรากฏโคดันตัวเรโคเรฮัดก็ไอ้เงินตาก็ไอ้หินลงใหญ่ก็ไมค์นั่นตัวเรก็หลอกทัวร์ก็นักคุยหลุดทัวร์อ๋อนึ่งทัวร์อ๋อก็การตัวรีบราบอาจจะนะชิมวยพูดกับสิเอาคุยยำนะก็ได้ให้นี่โน้ตต้องบอกให้ตาเลยหน่วยรู้แต่ว่าไอ้คนจะอินคันฟินแนนซ์อย่างปีก็ต้องบอกปวดมันที่อวยให้ตาเลยอาจจะบอกอวยปัตตาก็ดีอาจจะเขาจะหลักเขาต้องรีบงั้นสักกี่ก็เอาคุยกี่ก็รีบโคบราสิ่ง personal แมนเช่อาศิสูเอาคุยกี่มิตรเองก็ที่อามานี่ให้ตาเลยมาคุยแต่ปีที่ว่าเทรนนิ่งที่นั่นการันบ่ extra ordinary ว่าเทรนนิ่งเนาะอาจจะมาคุยแต่นะคุยกี่ manipur police กี่ command สิ่งที่เห็นนะมาให้สิ่งก็ต้องรีบนั่นแต่ก็กันตรงนี้อาจจะมีอิสราเอลกี่ command เลยรีบอาจจะ US กี่ command elite force กันเลยรีบเขารีบอาจจะมาคุยกี่ command training กันตัวปีรีบอาจจะมาคุยสินะให้การันบ่มวยกี่ mindset นั่นก็ดีเนาะมาคุยกี่ educational qualification นั่นก็ดีเนาะมวยกี่ manner มาคุยกี่กันนั่นก็ behavior นั่นก็ไม่ต้องเนาะให้เอาคุยนึกเปียงสิ่งที่นั่นเกี่ยงกับมีเดียงนั่นก็ไม่ต้องก็ต้องเนาะอาชิมว่าผมยังมาส่งทัวร์ให้ตาเลยอาดูนะให้มาคุยมิตรเองสมัยนี้หานาเลยว่าเสียเปรียบที่ personal สิ่งเดียวมาคุยสมัยนี้มาคุย class อาดู same education qualification มาขาดมาคุยอาดูสิบปีอุ่นล้นกันเนี่ยอาดูดีอาดูสมัยนี้นะให้มาคุยตบทัวร์ก็ต้องดีมุจาบิฮาร์ที่นี่ก็รีที่झारखंडที่นี่อุตรประเทศนี่ก็อาดูมาแต่สเตปนู้นมันที่อาดูล้วนอุ่นเยอรมันเนี่ยหานาเลยเยอรมันสุดอาดูมังไงอาดูนะให้อาชีนะอาชีว่าไม่ยามสินะมาคุยปังทัวร์ก็ต้องว่า coming operation ดออาดูงั้นใช่เอาคุยกี่ตั้มปักที่ยามนั้น uncalled for โอ้ยระเบิดเนี่ยว่าเขาจะเสียเฮ้ยมาเสียเอาคุยให้บิดดีกว่ามันจะไม่ให้เราเสียเอาคุยคิดตั้งเอาคุย unlawful เลยแต่ว่ามันจะคิดตั้งมาติ้งปังมาคุยว่างานสู้มันกินเนี่ยว่าตัวบิวย้ายเกิดสกายเตะที่บิวคุณสุขไล่ไหลเร่คนเล่โลเล่ให้พวกมาคนสิ่งนั้นที่บิวอาจจะคุย unlawful activities สัตว์เดให้บอกอาจจะว่า anti social elements สิ่งนั่นจะ extremist สิ่งกันนาไหลเร่คนเล่ให้บอกอาจจะผ่านว่าอาจจะคนนั้นบิวอาจจะที่โลกีโอ้ยบอกตัวคนตัวทับสิ่งนี้อาจจะที่เอาคุยในการสู้ให้เนี่ยจะได้ให้ตาเลยอาจจะเขาจะควายที่ openly สัตว์ที่บัตรทับสิ่งที่สิ่งเดเลยเร่อาจจะงั้นสักที่ ground rule ให้นำมาคุยเลยดีเพราะอาจจะกี่มาขาดด้วยคุณสุขไล่มาคุยพงนะไปสัตว์ไปยารอาจจะมาคุยกันว่าจะเอาคุยกันอาร์มารีกำมันกันว่ามันจะอาร์มารีมันจะทำกันตรงนี้อาจจะ security central forcing ก็มาคุยกันปุ่นส่วนไปไม่หนึ่งกันตรงนี้ให้มันสิมาคุยว่าอาจจะกี่สิ่งมา crime ทับตัวไปยารอย extortion ตัวไปยารอยอาจจะกี่มาให้มันสิมาไม่เอามาเลยกันนะอาจจะมามังเดตาคิดว่ามันคุยกันเอาคุยกันอุ่นบดาให้นักคิดว่าคนคิดว่ากันกี่เอาคุย foothills area ดาเอาคุยไม่ได้ตั้มปากก็นักนั่นนะมาคุย designated camp ห่างไปยารอยอาจจะกี่มาคุยกัน designated camp มาคุยกันว่าที่ไม่ขาหันดักกันตรงนี้ให้มันสิ่งว่าไม่ยามอะไรสิ่งตัวเขาจะงับประกาศแต่ประให้อาดูนะสิ่งไม่ปวดไม่ยามอะไรแบบนี้นะงั้นใช่กี่มีฮัตตัวสัตว์ที่ว่าเทโรริซึมที่ทำสัตว์ที่ว่ามวยไม่ยามสิ่งมาแต่สิ่งเดามารู้งั้นใช่กี่กำมันเกินสิ่งสินะเอาไปกี่กำมันโดนเสียเปรียบก็บราบฟอร์สนะมาคุยมาแต่หันตัวหันเบียวมวยมาแต่เอาสิ่งเดาหันโลเช่ปัจจัยนะอาดู enforce ตัวหันเบียวโลเอ็นออเดอร์เช่ enforce ตัวหันเบียวสิ่งเดปิสให้เป็นสิ่งเล่นบิโร่มาคุยกันตอนนั้นเขาจะปิสถูกไอ้ดิเช่ปิสถูกไอ้ดิเช่เขาจะตั้มปากตะกี้การบ่า section of people นะการบ่ organization นะปิสถูกไอ้เป็นเล่นแค่เลยมั้งนั่นตราเขาจะกันอ่านตอนนั้นเขาจะกันปิสถูกไอ้เป็นเล่นการเอ็มตะให้เป็นเล่นการอิสลังเตการอันสก์ไม่ทำเป็นเล่นมีพามบ่ขอดบ่การอิมตะเล่นเขาจะสิ่งตอนนี้มันล้วนตัวดิเช่ถูกไอ้เรื่องปิสถูกไอ้ดิเช่จะมาคุยนั่นแต่นั่นตราบ่มวยนั่นเนี่ยมันปิสถูกไอ้ดิเช่เอาแต่มาคุยกี่มาทักทหาร action สิโลคับพันตัวมวยมาทักทหารcombing operation ตัวผมตัวมวยไปดูคุณไล่แม่ตัว illegal นั่นแต่เนี่ยบ่มาคุยกันนั่นมาคุย license ไปบ่มาคุย Indian constitution กันบ่ law กี่มาขาดกันบ่ provision กี่มาขาดมวยเด็กคุณไล่อัพมาไม่อามา
กันที่ไปฮัลโหลไปโยนะมวยจะสินบเล็บเก็บก็ไม่นอกอินเดียนะดูนะสันติกิวาริสาเกะ politics ตกตรงกันที่ตกตรงนั้นดุมตัวพิโอแล้วกันที่คุณสุขไลแมนที่มาคุยถึงโลกพิโอมาคุยหานะ disarm ตัวพิโอดู important เนี่ยให้จะดึงissoโอเคจะมาคัดจะจะบ่อยนะมาสิดาคุยกี่พาจินคีบันกามิจำตรุกตั้มทีน่ะหัดลักปะที่กัดน่ะบ่เอ็นไอเดสินะเครให้เดนะCM น่ะทำลักลีว่าจะสิสูนักลอนมันแต่ NI คุยกี่มันนี่พูดถึงอีเบอันนี้ unwanted incidents คุยกี่ตรงเราบิกี้บุโอโรเจริบางกี้บุโอโรอะเด็กคุยreceipt กันเลยกี่ดับกี้บุโอโรเด็กลินทอยงามบีอะดูอะดาดูกิมันติมาสากิสรุปมาเจอมันบอกพังดับพอไปยาวรีเป็นยังไงบ้างมาเสด็จตรงเราวิกิอินซิเดนต์ดูกิมันติทำมวยชกนี่ง่ายอยู่เป็นนี่จีรีบางกิเสียดูกิมันติทำมวยชกนี่ง่ายอยู่เป็นนี่สมัยตัวแต่หันตะกี้คุยกันนักการกิเสียดูกิมันติทำมวยชกนี่ง่ายอยู่เป็นนี่ไฮรีเป็นสิ่งที่เอ็นไอเดสินเครเอ็นไอเดสินเครไฮรีเป็นนักการแต่รุกิสิสูเอ็นไอเดสินเครมาคุยกันอาชีพบักซังพังดึงไงเดเอ็นไอเดสินเครไฮเดสินเริ่มดับกิชูรังนะฮันเดทุกรีดูเนี่ยมันadugi na thakta khoi ni yeng ba yari chi oja rongrau bigi issue kanna haurami ngasi akhoi kaidawi ex gratia pi ge thabak pi ge hai mama mapa do dum hai ri bu sing do khoi lau roi kholoi har ga su irang di ngasi nem dhagi dana adum angang ani do mangjar ga mama mapa ni du da thamoi kai ho ba natana adum sumaina noma gi adum to khi ba sumain taw dana खुगी जस्टिस से फंगनी हाइबगी थाजबसिदी खुगी लाइरिबा पीपल सिंगना गवर्नमेंट सिदा थाजबसे दुकि मतिक नियमे लाइत्रे बोजा ngasi thoiba thodok mayam si 2023 gi megi ahum deina till date ngasi bok da thoiba unwanted incidents mayam si gi chap chaba justice bu pigrabra ne za nahan ringjen thubi amadi hemanjit ki matang da makhoi chingna bani phare hare adu su dum adu da tawre hadana dum toy duni justice phangabra ba ado sile hairi se khitang tawba ge NI da sine khre NI da sine khre ha sinarabra ha bisu da sinaram de adu iba targa di manipur police lairi se kari gino ha ba wahang ama manipur commando lairi si makhoi si NI ha si yamna hai singba amarom da bias laite ba makhoi team ma khakne department am khakne aduma oi targa su ngasi bo NI da sinari ba sing sigi chap chap justice phangabra sinani ha ba ngasi bo puthorak trabani na nakalama romda khoi gi manipur police yeng mo matam da makhoi ji kari gumba amta investigation da bu oiro lai ba sing sigi mathakta thigat pa khokat pa da makhoi gi power se kari su laitrabra adu iba targa di amarom da manipur police sing commando sing je thambagi mathau si bu kari tari gi ha ba gi wahang am khak su lai bo za kari ga bain thambini ngi za semi kena HEEYAI segi matang sida akoi su hana su adum phanayam na nei na khre haita ado semi aduneba smaina akoi gi state force manipur police haina le rise masigi manung sida yamna dynamic oi ba yamna intelligent oi ba yam smart oi ba adum naha officer mayam yawe ba moi si akoi gi like suning this na su phajana tamaga ahi kenota ahi state kenota police service da sang pani haitare adagi makhoi ahi MPSC ki exam ga thara kholaga makhoi adum power phu adum yauri bani aduda sunatna adugumba exam da ki power ga sang pa sunataba ahi experience na yamna satena adum smart oil pa haitare ahi field work mayam dana ahi ground operations na koi ne kare hena singalak pa adum police officer mayam su na te ana thijan khosan basta akoi investigation da yamna thorough oiba yamna akoi meticulous oiba yamna section jaba adum officer mayam su leitab na te ba hojik akoi ki aru ba case mayam ama manipur police na adum solve to ki adum leikre ba mamang ta akoi yam sathi ba tam thir ba akoi ki yamna mysterious oiba circumstancing da sathagi ba crime khara hai da sine mi hat ba oiro mi pha ba oiro kari ma oiro adum ba mayam ama akoi manipur police na adum solve to ki ba adum leikre hai ta mai pakpagi adumai to na adum matam da akhoi si media da lein le akhoi si yam penjei he harau he nungai he hai bi manipur police yam thina smart way makhoi yam thuna investigate to ga asim kano si yam na kare he ni aruba complex case solve to kai na akhoi adum penjei hai ta
asmaina leiriba adumba mayam ama leiringai mark sidaista manipur gi akhoi thautok wathok khudimaki hiram khudam bom pokhaibada mi siba oro angang siba oro adagi kari kara suma mayam sida mi pharga halam kholam ba yamna brutal akhoi torture tawraga hat ki khot ki ba sima terrorism thabak mayam ama hoi masjid district lanthok lansin toba ati community ani sangthok sangsin ya tabsita zangaga thiba ya thiba tor kadam khol kadaba adumugi barrier impediment aduka hurdle khara leizare hargasu adum state force na adum pangthok ya ba mayam ama adum leyeba investigation je aduna sidisa akhoi isana isabusu yokhat chagadone haita akhoi isagi leizari ba adum investigator yamna young dynamic oiba adumba yamna experience oiba yamna skillful oiba adumba investigator singse makhoi si akhoi promote topic done ba akhoi kanusna laingak sina haita aduna hiram khudimaki case khudimaki thautok khudimaki loinamak NI da sinarane CBI da sinarane haiba pot se masi mati masigi mindset se masi thadok pi chumi na ai hajaninge anong government se asimba akhoi government ke political leadership ama akhoi na create to ba ma or tholak ba ma mathok tai hai tare haibati akhoi isagi oijaba leijaba resource akhoi isagi on kano mayam se our talent sing se masibu promote to jagada aduga support to gada makhoi bu adum promote na kano to gada hai tare yokhat kada adumba makhal gi political leadership ma akhoi mathok tare ba ada hojik le sing si kamai tore akhoi kare hani adum mi on sum depend to gi type ta adum head to ga thok amagi adum NI da sinare CBI da sinare na si to sinati adu justice tu adu khoda phangada wafam si leitre adu justice sahitara gi matungda kungi matungda lakpa justice tuga ngasi mak hekta phongphong saring matamda phangba justice tuga ani du ki keno do value du yam kenai haitare hojok simak phangan ba se thogdong ma thopgi keno se hoji nagatar ki har ki matang se asris da justice se hoji phangan lodna hoji mayam pun tamen legine ba mayam harau na nungai bana akhoi hoi leki da bukiti akhoi awaba te na phongtok sa su akhoi kare hani justice phangal le at mara le ba pun ma phare makhoi matak case lokhale makhoi jail thajale ka kana hai wa pham la pa tar gdine mayam sina lengak sibu te na thagat pi kane lengak lusing basing se yam thagat kani even state government na tan center bu thagal kane ana center de singmagi thabak mayam se yeng bi harga state lengang pai di political leadership na masing mai pot se miam ki sentiment se khang na makhoi na kan tau gudong ne perform tau gudong ne hai tar act tau gudong ne hai tar adana makhoi ki makhutta power se hack mak leitraba moi masana decision je hekta masana lungsa ba yadre aduma akhoi de kitang limitation ma leire hai bu oirgadi adu gitar ti center da maril linaba akhi minister haitare ne ko se home minister masamang ta hairo ba home minister is the persuade to dong ne ba convince to dong ne ba hai ga dong ne ba takna ga dong ne ba sigi pot city yaroi sar masina akoi de mang ta khla pa tho hena the soul ka ni miam gi wakalon si simain lei si masi orga de akoi de hena kana ni tung de kha happen sima leidna adu the art of negotiation haidudi adu di lei re haitare adu madu apply to dong ne ba aduni akhona political leader afaba na hargadorisi adug magi mong duta admana negotiate to biu hai biu takna biu aduga kenoda akhoi thabuk se thuna pakhat biu na ai hajaninge ba matang sida ai wafam tang panjage nana ina report ma pai adugi report ta kari haibano da handak Tamil Nadu ki nowna chief minister oripa akhoi Joseph Vijay haije masigi nupa se ma hoi mayam pun mana loin khangna ko ai nong ji ga amuk repeat to disu yare ba ma film actor ni kari ni mayam sa te na pam superstar ma khala mani hai tare adana nahan niti ayok ki mifam do adai de mana no keno mama ki suggestion ma pukhal ai Tamil Nadu ki site gi hojik ai ko ki keno da akoi ki kari ba nit na thari ba tawri ba exam se medical and na keno gi akoi admission gi medical course ngi dam ta keno gi admission gi entrance test se oh masi asigi potsna maram oi harga khungang da leiba
lairaba akhoi ki mahiroi singda maru oina makhoi da yam satin sokhal le makhoi di mayam ad keno da compete to da makhoi gi moi da khudung sab da phangun dare aduna makhoi gi keno si scope makhoi na pamjaba makhoi gi academic career je mahana macha am oire aduna masigi NEET ki exam je masigi mahutta state ta oina magi lecture ba merit na keno do akhoi ki keno merit to adudai du da oina basis tawraga makhoi na class 12 ta phang pa mark to madu yengi haraga akhoi state na makhoi entrance test to janana ki ayaba pbi wana mana am pukhal amebo as wonderful ten phaje ba adu potti adu hai ba wafam se akhoi niti ayok to di yawri ba akhoi atop state ma chief minister mana adu wafam do pukhal pa leite adu ga nahan da karai ba chief minister oi bijay duna akhoi Tamil Nadu ki site ki adu man pukhal ai do yengune kam sathina far sighted oi grabno ba yam phaje ba magi vision do adu mana piri ba ground magi explanation dusina adam phaje ba ina report pa kanda asa ai adum puning da adum thak le ba wonderful na ai khal le ba aduni se a smain tawna siung mai pot mayam khasi lei biri lei rabani na ai khoi site ki su akhoi manipur ki site su ai khoi pukhat pa ya ba pot sing se akhoi yamna chap ba achumba miyam na pam ba kari no miyam da khudong sa ga da kari no hai ba adum mai pot ningthis na yenga sumna ki bureaucrat ama khakna IS officer mapan di lakpa adusu manipur gi akhoi lei house da pok lakpa chawr pa hor pa chuna ta ba akhoi miyam si ki sentiment si sab chana khang ga ba chuna ta ba adum ba bureaucrat amana kharati ihal aga adum statement ama ada pitok te percent of disapudi mane oza ngasai gi akhoi gi songi Tamil Nadu gi akhoi gi Vijay Thalapathy hairaga khangnei ko akhoi nadi manadi hairiba lairiba grievances se niti ayok ta mahak nadi yam nauraga su pukhat pangamaga ngasai gi akhoi gi oza khemsa nadi somda bureaucrats irakanda manipur gi ground reality du pukhat pada BJP double engine na makhoi mamai shokani makhoi mamai khugani haigadra madu yenga kanda manipur gi ground reality se haidadana manipur da law and order phare se akhoi just manipur se bu swai imphal area da khoi swai kitang irang phara kanda si phare haibe ya praboza aduduna will leitabadu somdana Tamil Nadu gi CM do karak pada ngairi magi will leiba somdana will leitri boza adu nakalam rom da khoina yengba yari si somda ma regional party dagi tawrakanda TV ke dagi sina will lei se adugi oiram basu yai natraga na somdana BJP gi ngasagi makhoi gi high command haidana makhoi gi leidana oza maduna phajan punjan basu oiram basu yai haina dusu dum leiram basu yai haidana yeng basu yai oza aduni oza makhaja thabi oza aduna akhoi sune akhoi su akhoi gi lebiriba leader singna miyam gi sentiment khangna amsam miyam gi awaba karino miyam gi awat pa karino miyam na pamli basi karino haiba portion thisna geng biraga madudai do oina politically geng biraga ne madugi line do da sigum gi statement na semau ma se report na keno to haidana tawbi gdong ni haitare aduna series da aduma khoi tawning ba misak ama oina individual ama oina bati akhoi wakhal ji adum yam pupiram ani haitare akhoi miyam ki pung keno ta punsi da ke su nuai tam ke su thol ningoi mi hat to hat ke su le ningoi adigi thoi ba thok do wathok mayam ji ke su irang ji ke su le ningoi haitare akhoi punam se loan ma ingna chikna nuai yai phona phajana amaga nok na khena punna lemina ba dubuti adum pam gani haiba adu poto tarang na ba khona ba da ngasai kanu jingdo afa apun khara limitation khara le re kan hargati madugi limitation do madugi nathok na ba madu kok thok na ba limitation gi madugi kanu do akhoi ye chain do haitare ne apun pulli do bondage hagadra madu lothok na ba akhoi center do wari sana ba change ba adra adai du ne ba akhoi art of akhoi talking art of convincing art of negotiation and haidna akhoi leidi baje wa ngang ba hi batai phajana hai batai phajana thajan batai fazana mi si sumut patai haitare aduna adum pot sing da ningkhisna aduga tungda lakpa yaba akhoi amang man karino atung man karino ka kai se ningthis na fazana utlaga khanghal laga adum da purak na khona bado adune ba akhona afaba leader na haigatabi se hialem okay oza masida muk oza pung se hen budi hele dui tar ka su zakitang am khak tang ga lokhot jage mihat pasing phadri phau ba hakjang taruk loroi haidana lekhidra basing gi loina basing na thamlakli
ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯒꯤꯗ ꯑꯩꯈꯣꯏ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯔꯣꯏ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯔꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯊꯣꯛꯏꯕ ꯅꯥꯒꯥꯒꯤ ꯃꯈꯣꯏ ꯇꯔꯨꯛ ꯊꯣꯛꯏꯕꯁꯤꯅ ꯑꯍꯥꯟꯕꯗꯤ ꯅꯠꯇꯦꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯂꯧꯔꯣꯏꯅ ꯄꯣꯁꯃꯣꯔꯇꯦꯝꯗ ꯊꯝꯃꯒ ꯑꯣꯖꯥ ꯀꯔꯤꯒꯨꯝꯕ ꯒ꯭ꯔꯥꯎꯟ ꯈꯔꯗ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯔꯒ ꯌꯥꯁꯟꯅꯔꯒ ꯂꯧꯈꯤꯕ ꯉꯥꯛꯇꯅꯦꯕ ꯑꯣꯖꯥ ꯑꯗꯨꯕꯨ ꯁꯤꯗꯁꯨ ꯑꯃꯨꯛ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯊꯝꯖꯅꯤꯡꯕ ꯋꯥꯍꯪ ꯑꯃꯅ तसेंगना ओजा लौररोइगे हायरगना लैगिद्रब इमुंग एनी इमुंगदनिको हाइदी अखोइसे तौगे खलगदी पांदमदुमा यौद्रि बाउपा गोलदुमा यौद्रि फाउबा डेस्टिनेशनदुमा फंग यौद्रि फाउबदी अचीव तौद्रि बाउती अखोइसे नेगोशिएट तौदबिदा मदुदुना हे करीगुंबा रूम खरदा अखोइसे नेगोशिएट तौरगा लौररोइ until and unless अखोइ जस्टिस फंगद्रि बाउती मदुदा चेनरिबा मीदो फाद्रि बाउती हाइदना तौरगसु मफमगी मतमगी मतुंगिना जेसी अदु अदा यासिनरे अदु तौरे हारगा अदुम लौबा अदुदुनसु अदुम गवर्नमेंट की माइकैदगिसु को मखोइदे अखोइना खरा थेमगा अदुम याबनी एक्सग्रेसिया खरा पीरगा अदुम याबनी थबक अमा इमुंगदुदा पीरगा अदुम ओनरगसु अदुम याबनी हाइबगी थेमबदा चटपा हाइबदी अदुगुंबा कांगलुपनी हाइबसे गवर्नमेंट सिसुना गवर्नमेंट सु उबगी ममी मखक तारे इबा कईगिनो हाकांदा सी लौरोय हाइसे क्याम कुइन लौरोय दोइनो हाइबगी वहांग मखक अमुक लाइ बोजा लौरोय हारा मंगाक्तने लौरगा अदुम मसागी रिचुअल पांगथो इसिंचे मसिमकी असोइबसु अदुम लैरब्रा मसिगी खुदोंग चाबसि अदुम गवर्नमेंट ना लौरब्रा हाइबगी वहांग सिसु ओजा थमोइदा फावे ओजा करी कमाइन थमिनी हियालेमा सी वफम सी अखोई की लेरिबा सोसाइटी से सोसाइटी से की अखोई की सोशल ट्रेडिशन अदुगा अखोई की अखोइना इल्लिबा चटलिबा लाइनिंग लाइसोल रिलीजियस अखोई की कनो मयाम से असिगिसु रिलीजियस प्रिंसिपल मयाम सिगिसु यामना मखा पोले हाइतारे हजिकसी अखोई की कनोदा लेखितबा इमुंग अमगी सिगमत यामना तमथिबा लाइबक थिबा थौदो अमदा लेखिद्रे लेखितबा से मासी अखोइना अहामदति मियाम से थमोइसि लोइन शॉपनिना जेसी म फॉर्म तौरनी अदगी जेसीसिना मियाम पुल्लगा अदगी इमुंगसिना हायरनी अखोइदी कनोदा आइगी कनोदा इसा ओगेरा अमा ओगेरा आइसिदे आइदी मियाम सिनजरे जेसीदा सिनजरे जेसीना आमसु मियाम लबिरप वारेपतो अददैदा आइ मतुंग इंजनी हाइबा वाफम से हे थोई असमाइना तौरे हारगा लापदुना मरम ओइरगा अदैदी कनो से तौरनी अखोगी इरांग हौरनी अदगी करेहनी बन ब्लॉकेट करे करा तो बखपा खरा अदम लांगनी मैरा खोंसत चलनी नुमिदांग न करिदा लावरनी खोलनी अदुगा जस्टिस फंगलो अन हायरनी अदगी फमलो तो उ अदु तौ अदा तौ मखोय होंदो हलु हायम सिम मयाम मा तौरपदगी अदुना मरम ओय हारगा ngसाइगी लेखिद्रबा थवाइदो मागी हक्सांग हाइतारेने लेमहौरिबा हक्सांग पोलांग अदुदी ngसाइगी मोक्तुदा अदुम तारग लेबसे मसी अमुक गवर्नमेंट के साइड तगिबदी मखोइसु कनो तोबा हाइतारे गवर्नमेंट हाइजेसु सेंगना हारबदी अखोइगी थवाइ पांदब पोचक अमदि नते मासी न्यूट्रल ओइबा न्यूट्रल जेंडर नतेबा अखोइगी करेने मियोइबा न सेमबा गवर्नमेंट निदना लुचिंग बसिंगना सेमिबा लेंगाक निदना अदुना लेंगाक तुगी लुचिंग बो ओइबा मियोसिंग हाइतारे मखोइसु थमोइ पालबा मखोइसु चापमाना सोसाइटीज के होमिनर पनिना अदा मखोइदसु नुआइतबा दुम पोकपा आमसुंग तोंगा तोंगा साइड तकी तोंगा सेक्शन सिंग तकी मखल के प्रेशर मखोइदसु दुम लापनिना ngасai kano singse adum makhoi yare mongkhai kano se issue se nemthan ba irang se nemthan ba aduga kano se lotion gi ba haiba se madune ba makhoi na panghodordi amsu makhoi na target tab dordi adune ba aduna adai duda kamai to ba kari to ba khopa de makhoi season to means to di loin season ra hoji hiya lemana loin pan biri duni hai biri duni akoi imungi kano de leihori ba mi amata sana ba thabak ma lenga ki thabak ma pi hapke ade makhoi ex gratia compensation adum chap sana adum pirage adagi kano sorat na bu hairo or matung da bu hairo adu tawrake adu ngasai ki mara le pasing ado chap cham makhoi pharaga moi mathakta action lokhoi kani ma serak phangani हाइम नसिम सिमकी मयाम से अदम मखोय सिगी पोटसिदा अदम लाकने हाइतारे अदन सिदी अदम गवर्नमेंट म ओइबकी लुसिंग बसिंगी ओइबा मखोय अदम यूजुअल अदम सत
ꯇꯧꯗꯨꯅ ꯂꯩꯔꯒꯗꯕ ꯀꯝꯄꯜꯁꯔꯤ ꯇꯦꯛꯇꯤꯛꯁꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯋꯥꯕ ꯅꯪꯂꯤꯕ ꯏꯃꯨꯡꯁꯤꯡꯒꯤꯁꯨ ꯃꯈꯣꯏꯁꯨ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜꯒꯤ ꯑꯣꯏꯕ ꯄꯣꯠ ꯂꯩꯕ ꯀꯔꯤ ꯀꯔꯥ ꯂꯩꯕ ꯃꯣꯏꯒꯤꯁꯨ ꯃꯆꯥꯅꯤ ꯀꯔꯤꯅꯤ ꯃꯁꯨꯅꯤ ꯑꯗꯨꯒ ꯑꯣꯔ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯌꯥꯝꯅ ꯆꯥꯟꯅꯖꯕ ꯑꯗꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯅ ꯉꯁꯥꯏꯒꯤ ꯃꯣꯛꯇꯨꯗ ꯃꯇꯝ ꯀꯨꯏꯅꯒ ꯂꯩꯈꯤꯕꯗꯣ ꯃꯗꯨ ꯃꯈꯣꯏꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯅꯤ ꯃꯣꯏꯁꯨ individual makhoi level da sum khalur ga moji nungai jadaba haitare aduna hariba potsi laikhai tana aroi ba ama magi akhoi gi funeral rites adagi last akhoi final rites haitare ko magi aroi ba mathum mangam se he pangthok ti popti makhoi su keno da pothapam khangda haitare adumi wafam si amad leiba aduna akhoi maitei da organa akhoi gi keno torisini akhoi lana thoram pangthokpa or sorat haidana tongnaribsini adagi christian gi da organa makhoi gi funeral rites pangthok le harga prayer ga tawdana khotana tawba khotba adum su leidana asina amuk imung da amusung leikidraba chatkraba thawai dugi magi pothapam ni ka kaina sumba mayam mama asumba akhoi social akhoi religious akhoi ritual tradition mayam mama leibse masumai consideration mayam sidasu amuk myo gi akhoi mayam sigi thamoi singse kharagra amuk pethanar pani haitare adumai pot sing du yenge harga government amuk khudung sabada loksalak pani haitare aduna asumba sit oiba adai karuma logdre har batargati ngasai government lakthok torise hairba numit khara siki manung thana khoina magi mortal remains logdrgati akhoi claim body ni akhoi dispose tawrani haira aneba aduna sumai simbo singse lak leirakpaduna marum orga mayam sisu adum kharaga tawnarakpani haitare kharaga handoknarakpani haitare aduna kaina thangde kari tawra je sisu am kawrani mi phamani miyam pona loin cso mayam leader sing kari sing loin yaurani kharamna akhoi dia aduma yogzara roi no khoi noin thokpa adum tokzero decide tokzero har handokrani aduga lehori bakharaduna adum fare adu ti sigi akhoi sanna bi matungina smai tawrasi imung sisu yawar e sabam thamam khangtre tumham sabam kaim khangtre haim sing adumai kharaga thotharak pa haitare asimui ports distane sigi ports hek lushna haitare adun ngasi phawda aigi keno de leikidraba maki keno se kana ma yamna chana sin jaba dear one haitare ko dear one na adugi keno de maki mortal remains ai sunglo luzeroi ai mi yamna sinakre haina ka thokhiba thadokhiba imung se ngasi phawte akoi pak thengandri asimma mayam sidagi simagi keno se adum langnar pani na ai adumai hajaninge hialem okay oza khradi sange oza wahang loshilak ta ama khaktang ga thamja hoge dgp gi akan ba wafam security de attack taruk labadi khut hangani mahausa ge phibam hanjilaktri phawba operation chathagani haidana dgp khoigi tha sigi amadagi manipur gi anauba dgp oina thau puriba mukesh singhana phongdorok statement ni oza khoina yengba yari si thoiba conflict si manungda dgp se dum sille adubu makhoi su matam dugi oina makhoi ni hek lakpa matamda makhoi si lairiba manipur gi situation se control tawba ngamgadra law and order se ningthina thamba ngamgadra haibase makhoi si dum ahan bada yengami adubu final da dum ngamde adu makni mukesh na thamiba dgp anoba mukesh na thamiba statement sisu adubu kashu hena mahaki maikei dagi su khoina haidi inau ba mahangna mayam dagi khitang la amba mayam dagi khara khangde awon ba haigadra khara ahong ba ma purakadra haibagi expectation si thamba yagadra haibadu masu adugi asham su tawi adumapu hairiba asasi maksu oza hanagi adumak karisu tawba ngamdana chatkhiba mayam sina dum yengura kandadi experience mayam sina di as usual na mahangna thamiba statement sisu adum anghaki nauribagi kai haini na mawa nobi kaino wai pangna thabak phai aduga kuiraga dum pikshalle e do wai tai buse adugi phibam do tagadra na dum khalle oza tentak na dum thambiu si matang simju hialema kaino si mukesh singh akhoi anoba dgp se man hanji surasanpur de satpani atuga surasanpur da akhoi ki tongan stakeholder mayam ama civil society organization singa ju unadana khotana wari sai atuga security force ki tongan ba security akhoi keno mayam ama chu unai haitare police ki su unai adagi se ate leiba security force mayam gi commander sing kari sing makhoi loin unai aduna
law and order sining this nga na ba peace maintain taw na ba adu khutsu khlai pair ga sapa khopa kari kra tor pa adigi security te kari ta attack tor pokhol pa mayam se chap sana retaliate kanu taw tong ni retaliate taw tong ni khotong ni ma khoi ma the action lo khoi tong ni haina mana akan ba instruction pirami hai tare aduga kanu da khoi gi kanu da yam phajab am tang matang si da aina sum report to ai pa khan da ding sing jeng bada civil society organization mai amama ma khoi gi mihut sing su unai moi na chu complain tawi hai Surachanpur da khoi khutlai pai mayam amana khoi gi unarmed miscreant mayam amana ma khoi mani mun khatam na thabuk tawi khole aduga miyam gi punsi da akai ba yam pi hali ada ma khoi da yam na keno tawi han hai ba achima phan na ba na ma khoi pukhal ai hai grievance ma khoi thami hai ada mukesh sing na madu punam to loina ma dil to ne kan hai hai na aduga admaina ma khoi mayam du unar matung da mahana pa sing hai ba ne ba ada karimba akhoi law enforcing agency sing da security personnel sing da kana mana khulai tharak laba kholaba nomai kapa ko pa anything attack torak laba ma khoi chap sana han gani amsung hai na adu ne ba man hai rise adu hojik se kitang samjana ai hajarage Mukesh Singh si hana gi lermi ba akhoi keno do akhoi gi Rajiv Singh do raduga di khara khajek ma khoi gi operation style je khena ba ama ugdra ina ai adumane expect khalli hai tare ada hojki leba keno sina DGP sina ma samuk se kana gi Ladakh ki amsung Jammu and Kashmir gi akhoi adum ba yamna irang tan ba hum dagi kena tar pa horpa oibana magi experience te khajitang amuk man scope se amuk helm gani ana khalli aduna mahang masamuk se pharani haina side manipur le thajil kan hai tai ada manipur side hoji ma bo thajil lubisigi khara thodopa special agenda amadi home minister ki amasung se prime minister bo hairo kari hairo center ki meeting makhada meeting da akhoi manipur gi insurgency se 2029 bo ki manung lo singani sineba aduna master lotion bi yanaba kari khulai kari pambai kana thajin bo khotsin ba haina tor poduda adugi magi planning dugi makhada ngasagi DCP Mukesh Singh se tharak paneba aduga loina amuk sigi cobra force sai kambusi su cobra battalion onju thajal ga dori neba aduna manipuri insurgency se maru ina maitai gi tampaki haitare ko maitai khadgi habi ate hoi manipur gi ni akhoi smaina haibsi amuk keno to boda akaibele aduna masigi insurgency se loisina na ba haina adugi pandam da Sangsil puna tharpa ama oibanina magi handaki keno ki style of operation se masim de khara adum kan to gani na khalli haitare aduni yalem okay yam nongai ji thank you very much ngasigi khoi gi tongan ba pauchi singi marui ba headline sing da khoi gi jana isa gi ba tongan ba point of views kaya ama pibiduna miyam da haidi midana kongoi ba warol kya ama thambi bagi tamakta ojabu knowledge window gi mai kai degi hanna akhoi ikai khumna bo chari thank you very much for joining us loina na miyeng tabiru ba khwai puna maki mafam dagi asi ayuki oina di khoi gi news analysis asi matang asida lotion jabagi khudong chabadu lojabag loina na yengbiri ba khwai puna maki mafam dagi kaina na ba ya thang nijari pina birasi have a good day Sparkle Educational Service ki Career Counselor ki Female amasung Male ki ahangba post ani kauri Educational Qualification MBA loiba oigadabani Fresher amasung Experience leiraba miyoi singna apply tobiba yagani Hena akupa marol ki damak 7005063196 natragana 9366230077 da contact tawiro natragana aikoi gi office Sparkle Educational Service, 2nd floor, Northeast Window TV Building, Hata, New Tikon Road, Imphal East, Manipur da lengsin birau. Hakchang phana thamge hairabadi iramda masimakta da leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhogi specialist singna marik chumna thawai hakchang yauna layeng jari aduna state wangmada amuk kari gi chatlugani aikhogi manipur da su hojikti awang bathaki health
health care fanglabada matam manghanbiraganu sel hena tinghanbiraganu aikogi specialist singdagi malemgi afaba thaki layeng patap yumpham oiba service lobiyu Babina Hospital where hope meets compassion akupa marol gidamak Babina Hospital Sajiwa Jail Road Khabai Soi Imphal East Lengsin birau natraga aikogi phone number 6909390666 ta call to Northeast Window mining tabiriba mayam punamakpu taramna okchari hauzik mapalamgi thabaki pau pijari ahanbada Atubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibeta natana masagi chahi kunma thoidagina kuntra taret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntaretagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyoisingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani Hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhaidagi haujagani Gulf license paiba miyoisingi thagi oiba salary lising yankhai mangadagi haujagani ahum subada Beharan Water Park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising maudra taretagi haujagani Pamarol gidamakta 7005273217 natraga 9366230077 natraga aikogi office Northeast Window TV building hata New Chekon Road ta lengsin birau